Rambai Tengol gi luching pural Korounganba Khuman gi update gi lakhucharake nongmai kapnaba lan haibase kanasu pamba natte pumnamak mafam matam maramna purakhiba ngaktani pur film gi actor Palo Prince now gi post gi lakhucharake kedana mai fajanaba kalenda jogging litaga kuchu semduna film album khaga kumduna leijaramba aise noina lawgadaba thodang do lawrakta badai yengduna leiba ngamlakta badai natra aikhoeng asi sigi fibamda yaukribase aduga hojingna aikhoida onsen dana mentally harassment sum tawbasidi wakhan seran turan yam khala iko punsi se keidawrudoino khanjilak eko center na thasi taraga mapal da all political party gi mifam kaukhre Chaliba thasi kunngamathoi degi hoduna August kunngamathoi fawba parliament ki monsoon session pangthokpada laiba asigi president Dorpati Murmu na ayaba piri haina Union Parliamentary Minister Kiran Rijiju na phongdokre Union Minister Kiran Rijiju na haukiba yumsa gaisa numita mahake official social media X account da thadorokpa warol amada wafam asi phongdokhibani tha sigi kunngamathoi degi hoduna mathang tha August ki kunngamathoi fawba pangthokadawriba parliament monsoon session asida laibak sinba thungna palan tawgadawriba Independence Day thoromga mari lenana August taraga humdoi amadi taraga mari da parliament session famloi hairi Jammu and Kashmir gi Pahalgam da Pakistan da based toba terrorist na lam koiba mioi kunga taruk no maina kaptuna hatkiba thogdo aduga mari lenana opposition party gi luchingba singi maikai degi parliament ki special session pangthoktuna khana nainaba demand tawrkhiba leiringai cherak asida Union Parliamentary Minister Kiran Rijiju na Parliament ki monsoon session tha asigi kunngamathoi degi hoduna pangthoklagani haina khangalakibani tha asigi kunngamathoi degi hoduna pangthokadawriba parliament session asi haukiba me tareta India lenga ki yathang matung inna Indian Air Force na Pakistan ki tongan ba terrorist camp tareta Operation Sindur haina mingthonduna air strike chathakiba attack adugi matungda khwaidagi ahanba oina pangthokpa parliament session ama oigadawri nakal amaromda tha asigi kunngamathoi degi hoduna August ki kunngamathoi fawba parliament ki monsoon session pangthokani haina lauthokraba matungda Makhatana Union Parliamentary Affairs Minister Kiran Rijiju na pangthokadawriba Parliament's monsoon session asigi mawonginana tha asigi taraga mapanda central government gi maikai digi all political party gi mifam kaukhre tha asigi taraga mapanda central government gi maikai digi all political party gi mifam kaukhre tha asigi taraga mapanda pangthokadawriba all political party gi mifam aduda lakadawriba monsoon session aduga mari leinaba wafam sing khana nainagani hairi ningsingba yabadi haukiba January 18 degi hoduna pangthokiba budget session da walk of amendment bill yauna tongan ba bill kaya pass tawkiba leikhrbani May 3 2023 da lan horakhiba degi more 1 number 5 degi lanjelaktuna mayang Imphal da leiba Prabhapati College ta hangba relief camp ta changdafam lawduna leirukhiba mioi ama lanjelakpa atopa mioi amagi Kanchipur da leiba dukan semjen sajinbagi thabak tawrubada electric ki high steel line gi maina chingbadagi khonganimak thabak amasung oigi khudangda maina chakhiduna rims ki mel surgery ward ta laikanari soklaba mioi asigi maming Laurembam Indra Kumar Nifu apokpa el manglemba kawi lan thokringai gi mamangda Imphal more lambi da Maruti Ben thoduna hingnabagi lambi ojarakhibani adubu relief camp ta lairakpadagi senthok lambi leitaduna atopa lanjelakpa mioi amagi Kanchipur da dukan saba amasung semjan sajinbagi thabak suringai da khangawdana mamang thagi kunga taruk ki nungthil pung ahum lom tarakpada maina chingduna sokhibani soklaba Indra Kumar amasung mahaki loina bilorembam ongbi nganthoiga pauche siga ngasi sanakhiba wari da makhoi anina hai rims ki doctor singna di ehaki hakchang da mai chakliba si cha da 41 fawbugi changdani hairi aikhoi ani gi class 9 tamlabi ichanupi amaga class 3 tamlaba ichanupa amaga leire hojik su ehak hogot kangkhatpa ngamdabadagi aigi loina bigi mabungna rims ta leibiduna thangdok thangjin tawbiri aihak sokpagi layengbada aina samjin sajiluba dukan adugi mapu more dagi lanjinarakpa IDP singna selgi mateng kharadi pangbirakhi aduga mari leinaba SDC nasu lupa lising manga gi senpham pibiramki adubu layeng biriba doctor singi matung ina yamdrabada aihak layeng sangsida thak ama khara hena leibigi mathau tari haina phongdokpire maram asina makha tana aigi asokpa sing layengba amasung aibu phamsen nabiriba singi nongmagi changdaba yadaba senpham singi khanbada khanpham thoktre haina phongdorakhi Layeng liba Indra Kumar na mahaki loina biga loina na rims ta leirakpadagi makhugi macha anina relief camp ta more degi lanjen minarakpa singa leiminaduna mahima sing tamli hairakhi Naga lam sing fauduna kangpokpi amadi Churchandpur fauna naba German road natraga Tiger road kauba ama semba yaroi haina Chiru student union Northeast India ge information and publicity cell na thadorokpa cherol amana khangalakli cherol asina makhata na hai mahirol degi hauna naga ge history tradition amadi legal gi mieng de yenglabasu German road natraga Tiger road kauba ama leiramde hairiba maming asi niyom lana naga miyang gi apambagi mayokta naga gi lamsingda nampuda semjilakpani maram aduna Ministry of Home Affairs na hiramasigi matangna mieng changduna thuba matamda semjilakli balambi asi thingadabani karigumba
lambi semjilaklibasingi apambada leptuna makha tana semhanba tarabadi community maselgi marakta thoaningdaba thodok kaya tholakpa yai India lengana su hairiba naga gi territory amadi saktam da singnabaga loinana semjilakliba lambi asi thingani haibagi chapchaba thajaba pigadabani loinana naga gi lamsingda thamjiliba kuki militant singi camp sing athubada लौथोकदबनी असिगुम्बा कांगलोन कायना थमजिलिबा कैम्पसिंग असिना इंगना चिकना लेजरिबा नागा मियामदा चावना नुंगांगबा पोहले हाइना फोंदोरगले मुस्लिम लेबाक कजाखस्तान दा बुरका अमदी हिजाब थिंख्रे मुस्लिम लेबाक अमा ओइजरबसु कजाखस्तान लेबाक दा अनो बॉर्डर अमा ओइना लेबा असिदा लेरिबा नुपीसिंगना बुरका अमदी हिजाब सेट इनबा यारोय हाइना थिंगबा थमख्रे पनबा याबदी मालेमदा लेरिबा इस्लाम लाइनिंग लाइसोन चटपा लेबाक सिंगदा लेरिबा नुपीसिंगना बुरका अमदी हिजाब सेट इनबा हाइबसी तंगाई फदबा ओइहंदुना लाखिबनी अदुबो कजाखस्तान हारिबा लेबा असिगी ओइनादी गवर्नमेंट नुपी सिंगी माइथोंग खुमजिंदुना चटपगी मायौता लेबा असिगी चटनाबी अमदी ममा लेबा नुंसीबदा युमफम ओइबा फिजोल सेटपने हेना फगनी मदुना लेबा असिगी इंटीग्रिटी दा चावना कानाबा ओइगनी हाइखिबनी कारेनी रेजिस्टेंस ना जुंता गी जेट प्लेन कापथख्रे साउदर्न सानगी मोबे टाउन जुंता फोर्सिंग ना अमु लौसिनख्रे कारेनी रेजिस्टेंस फोर्स ना हौखिबा लेबा पुपनुमिता मांगखिबा म्यांमार जुंता गी फाइटर जेट अमा पास वन टाउन दा कापथरी हाइना क्लेम तौरगली अमरम जुंता की ट्रूपसिंगना साउदर्न सान स्टेट की मनुंग चना लेबा पेकोन टाउनशिप की मोबे टाउन अकनबा लांथेंग अमा चथरबा मतुंगदा रेजिस्टेंस तगी अमुक हना लौसिनबा ngamkhre कारेनी नेशनलिटी डिफेंस फोर्स केन डीएफ ना बागु रीजन की ताइनाबदा लेबा खुंगंगदा लेबा पुपा नुमित की नुमिदांगदा म्यांमार जुंता की माइकैदगी थीबा खंगदना लेरखिबा फाइटर जेट FTC 2000 जी मखोइना काफथरे हाइना अकाइबा मचेतसिंग अदु यावबा फोटो अमदी वीडियो अपलोड तवरखी ngasi KNDF की डिप्टी कमांडर मार्विना लुचिंगबा टीम अमना फोटो सिंग अदु अपलोड तवरकपनी जुंता की माइकैदगी सु मखोइगी फाइटर जेट अमा यांगोनदगी खा नोंगपोकलोमदा किलोमीटर 130 रोम चलिबा मफमदा मांगखिबनी हाइबा कन्फर्म तवरकली चाइनाना साबा जेट अदु चराउना $1 मिलियन 8.5 लोम पीबा पुन्ना तरुक लेबगी मनोंगदा अमा ओइखिबनी जेट फाइटर अदु कापथखिबा मफम अदुगा नकनना लेबा जुंतागी बटालियन हेडक्वार्टर्स टू कैन डीएफ ना लौसिनख्रे हाइबा वीडियो सु उलगली अमरोमदा कैन डीएफ ना लौसिन खबर कारेनी स्टेट यौबा मरु ओइबा लंबेल अमागी मनाक्ता लेबा मोरे टाउन अदु मोवे टाउन अदु जुंतागी लानमिसिंगना नौना लौसिनबा ngamखि लवु सिंगुगी थबकता पामदबा थौदोकसिंग थोक्तनबा ngak senbagi अकनबा थबक लौखले मणिपुर पुलिस खुलाई पाइबसिंग तकथोकनबा चिंगी मफमसिंग यावना कॉम्बिंग ऑपरेशन तोइना चथबा मथौ तारकलबदी खुदकता चंगसिनदुना मतेंग पांगनबा फ्लाइंग स्क्वाड अमदी QRT सिंगलिंगनबा खनख्रे हौजिक लवु पंथा ओइबना चिंखोंग चिंयादा लेबम लौफमसिंगदा लौसुबगी थबक चथबदा पामदबा थौदोकसिंग थोक्तनबा सेक्युरिटी की अकनबा सेक्शन थौरांगसिंग लौखले हाइरि मणिपुर पुलिस ना थादोरकपा चेरोल अमदा चिंखोंग चिंयागा ताइनबा मफमसिंगदा लेरिबा लौफमसिंग लौमीसिंगना अकीबा लेतना अमदी पामदबा थौदोकसिंग थोक्तना लवु सिंगुगी थबकसिंग चथबा ngamnaba सेक्युरिटी फोर्स तंगाक सेनबगी अकनबा थबकसिंग लौखले हाइरि हौजिक लवु सिंगुगी मतम ओइबना पामदबा थौदोकसिंग थोकअनदना लौ सुबा ngamnabagi matangda June 29 da सेक्युरिटी एडवाइजर कुलदीप सिंह ना चेयर लौदुना कंबाइन हेडक्वार्टर गा मिफम अमा पांगथोक्तुना सेक्युरिटी की सेक्शन थौरांगसिंग लौखनबगी मतंगदा कुपना खन्नखि मिफम अदुदा चीफ सेक्रेटरी प्रशांत कुमार सिंह अमसुंग डीजीपी राजीव सिंह यावना सेक्युरिटी फोर्स सिंह मकोक थोंबा ऑफिसर सिंह सरुयाखि मिफम अदुदा हंदक बिष्णुपुर डिस्ट्रिक्ट की फुबालादा लौसुबा अहल अमा नोंमै कापसिलक्तुना असो अपन थोहन की बथौदो कुपना खन्नबगा लोइनना मखाताना सिगुम्बा पामदबा थौदो अमु हन्ना थोअनदनबा सेक्युरिटी अरेंजमेंट की मतंगदा खन्नखि हाइरि मिफम अदुना स्टेट असिगी चिंग अमसुंग तमगी खुदोंग थिनिंगाई मफम सिंगदा लेबा लौफमसिंगदा मणिपुर पुलिस पर्सनल सिंग डेप्लॉय तौबगा लोइनना लौ सिंगुगी थबक तौरिबसिंग सेंट्रल सेक्युरिटी फोर्स का लोइनना ngak senbigi थबक लौखनबा अमदी फोबलागी मफमसिंगदा अतोपा सेंट्रल सेक्युरिटी फोर्स सिंग थमदुना ngak senbigi थबक हेना कंखनबसु मिफमना वारिफ लौकी हौजी हौजी लौ सिंगुगी थबक चेथरिबा सिदा पामदबा थौदोक सिंग थोक्तनबा सेक्युरिटी की प्रोटोकॉल सिंग इंप्लीमेंट तौनबगी मतंगदा पुलिस हेडक्वार्टर दगी मरी लेनबा SP सिंगदा नोटिस इशू तौनबसु पौताक पीखि हेना खुदोंग थिनिंगाई ओइ हाइना खनम मफम सिंगदा लेरिबा फार्मिंग एरिया सिंगदा मकोक थोंबा सीनियर पुलिस ऑफिसर सिंग हकथेंगना चतुना येंगसिनबगा लोइनना खुदोंग थिनिंगाई ओइ हाइना मसक खंगदोकलाबा मफम सिंग अहेनबा सेक्युरिटी की अरेंजमेंट सिंग लौखनबसु सेक्युरिटी एडवाइजर ना मरी लेनबा ऑफिसर सिंगदा पौताक पीखि
Khulai paibasing takthoknaba chinggi mafamsing amadi ching amasung tamga tainaba mafamsingda regular oina combing operation chathanaba darkar oirakpa matamda khudakta changsenduna mateng pangnaba flying squad amadi QRT sing lingnaba su mifamna khanaki loinana lawsuringai matam lawmi singa loinana district administration na amasung police ka loinana local coordination meeting pangthoknaba su khanganki sensitive oiba mafam natraga khudong thiningai oiba mafam singda leiba lawfamda lawsuba changringai mangoinana lawmi singna local police natraga security force singda paupinaba su police ka serol asina khangalakli. Russian Navy ki Deputy Commander Hatkhre, Russian Navy ki Deputy Commander in Chief Major General Mikhail Gudkov Ukraine Lanmina Hatkhre haina Russia ki official singna phongdorakre. Russia ki Kuska region da Hatkhre Major General Mikhail Gudkov Ukraine ga mayokna balan famda brigade fighting bulu chingkhibani. Russian region ki Far Eastern Governor Oleg Kozemayako gi warol amana Ukraine ga ngamkhai thangnana leiba Kuska region gi Korounganba command post ta Ukraine gi lanmina landarakpada Mikhail Gudkov yauna atopa lanmi tara amasu sikhibani. Kumja 2022 dagi Russia na Ukraine na mapungfana landaba hokhiba matam adudagi Ukraine na hatkhiba Russia gi military officer singi manungda Major General Mikhail Gudkov na khwaidagi senior oiba Russian military ni Ukraine gi mathakta landabada choba thodang sing lokhibabu singtharaduna President Vladimir Putin na mahakpu hokhiba March ta Navy gi Deputy Commander in Chief haptuna Bravery Award khusina krabalanmi amani hairi. Su abrogate tobiu haina loop marina home minister da iba cherol pisinkhre. Kumja 2005 ki August amadagi Indian Army na kuki lalaw loop singi apun loop oiriba KNO amadi UPF ka suspension of operation gi ayaba thamna rakhiba masung August 12 2008 dagina KNO amasung UPF ka Manipur amadi union lenga ki maikaida tripartite su agreement tawnarakhiba adu abrogate tawnarakhiba adu abrogate tawgadabani haina tongan balup marina home minister da aiba cherol pisununa wakatkhre. Ngasi pisinkhiba aiba cherol adu Indigenous Peoples Forum Manipur gi President Asankal Sar Thadau Inpi Manipur gi President and James Thadau Maitai Alliance ki convener Biramani Sagol Sem amasung Foothills Naga Coordination Committee ki convener Karalung James na punna khuyek pikhi. Lamai ani panba wakacherol aduda phongdokhiba wafam singi manungda February 13 2025 tagi President rule chana halaktringai gi mamangda leramba Manipur lengana recommend tawrambagi matungina su abrogate tawgadabani natragana popular government ama Manipur da lehellu amasung masi natragana su agreement gi recommend renew tawba ngamba miyam gi lenga ama semnabagi dama amu hanna mikhal pangthu haibasini. KNO amasung UPF na konsiliba kuki khulai paiba group sing na sugi ground rule thugaibada natuna May 3 2023 gi Churchanpur amasung Torbung amadi Kangbai na chingma mafamda leiba yum sing mai thaduna balance ki thabak sing chatharak leibani haina supanki. Su agreement asina Manipur da leiminariba furupumna makputang dulaita 100 hairaduna su agreement asi non balance ki pambai oina sejinagadabani adubu balance tawbusing ngakthoknaba oina sejinaroidabani haiba wafam su phongdokhi hairi.